ahan badem na maroi update ama kanglei paki maira de lukhchege kumbida kumon regiment ki kambuna khulngak patra pa thoi gypsy ani yaw na khulai ga kona na fajin kibada ki maira pai bi ima sing na kumon regiment ki gari sing thatuna tamlure ngasi hing nong alam dai pung ani rom tapu matam de Bisnupur district kumbi police station ki manung chana kumbi bazar me de gypsy ani de tongduna lakpa khulngak pa khunja tara ga mathoi mapam adu da leiba kumon regiment ki kangbuna fajin duna thamki central force kangbu nam duna satna bahona badal lambi da khamduna thamba gari kaya thugai nam ki thodok tokpham da thanga moirang amadi kumbi gi MLA sing laktuna engsin ki tungda MLA sing SP Bisnupur amadi Maharegimen gi makok tongbu official sing ga chief minister gi office da una duna wari sanarab matung kumbi da amuk hanna MLA SP Bisnupur amadi Maharegimen gi makok tongbu official sing laktuna khongjung sing silima maira paibe sing gi wari sanarab matung da maikai ani riya sin da purukpada gi irang nem thaki irang asing arang nongalam de pung ani taba matam da khulngak pa khunja taraga mathoi makoina pa gypsy gari ani amadi khulai singa loina kumon regiment gi kangbuna fajin kre hai bataba dagi mafam adu gi maira pai binupi miyam horuk tunu kumon regiment gi gari thatuna thamki maira pai bi ima sing yau asi kangkhalak pa dagi manipur gi tongan tongan mafam kaya dagi maira pai bi ima sing kumbi bazar tam na thamjilake maira pai bi ima sing kumbi Santong kumbi bazar amadi kumbi police station mamang du kumon regiment ki gari sing sat payar hai tuna sadin kide serak adu da kumon regiment ki kangbuna khulngak pu khunja sing tonglok pa gypsy ani adu nong mai kaya mar biaro mi hai duna khulngak pu khunja trama thoi geloi na khulai sing adu kumbi police station da sinaki matam adu da maira pai bi ima sing ki ho kan khalak pa dagi khulngak khunja trama thoi adu kumbi police station dagi namduna ima sing na lautu au ki hairi paw sina hai masigi matung da khulngak pu khunja sing dagi kumon regiment kangpuna khul lai fagat ki haid bu lai sing mobile phone sing amati mari ne basia sang adusu pithorak trabadi common regiment gi gari sing chat pe yar hai duna maira pai bi ma sing na mafum mafum de gari sing thatuna tamki hairi mafum sing aji common regiment gi kesper gari kaya amadi armor yaunu thomchila ki ba adu amata masi leng ba yadana ima sing na thatuna tamki nungthin pung ama fawbada maira pai bi ma sing ni yamna kanna nakar ani mukta mukna bathoki matam adu ani suba mahar regiment gi kangbu su kesper gari da laktuna thodok thopam da tunglagi maduda ima evel sing na ani suba Maharegimen gi gari sing adu chatpe yaroi haiduna pumkoi question duna tamki ani suba Maharegimen gi kangmun athingu adu namkhai duna satna pa yana ba makhoina pair ba nongmai blank fire kaya tauki adu fawba ima evel sing na akan ba iho adu na henjilak pada gi satpa ngamdana pantuna laiki ima evel kaya na electric pole da kang siking duna miyam kautu pagi tawuk sathabada gi kumbi kaithet amadi police station hi mamang da soba lanpham amaga manaki paw Usittaba gi kumbi police station da Bisnupur district ki SP na lusing ba police team laktuni engsin ki irang adu laksin na bu ki adu maira pai bi ima sing gi meke degi khulngak pa khunja sing degi fajin ki bakulai sing adu khusin adre fawbo magoi ki khongpham sukan handukloi haiduna lambi tingbagi thabuk sataki serak adu da lambi da masing yam laba miyam na sinaba yadraba car gi body thangdoktuna amadi uwa kara paisenduna army gari sing tatuna tamki madudo common regiment gi kesper gari amana thawjilaktuna lambi tingduna thamleba car gi body adu thomgaiduna chatki adubu miyam gi iho adudi amukka hena kangkalakpa haibadu oiki serak asida ngasi section ki ba kumbida leiba nupi sing da ani suba Maharegimen gi kanguna kumbida setpur mayalika ida leiba nibuga mangarom surabi khagembam ongbi rinabu makut lai thuktuna miyot minai gi thabuk chathai haibada gi senari ba ani suba Maharegimen gi partner tu phatuna ain ko ibe sarak pigadawni haiduna kumbi police station da nupi mayam thomjin ki haidi aduga madangi update na irang na maram oiduna law uhawdaba dagi mitai gi lawpam kuki sing na law unaba thabuk paikhat pa hore Imphal East District Kilamnai Police Station gi manung sanna sabung ko kuno amade sangrang kuki kulani ki marakta leiba mamang chheida kangom ani gi akan palana sina maram oiduna law pan bangam hudana leiriba lokol sing kuki militant sing na law pan na batabu paikhat pa horak le hairi khunja sing na pongdorok pagi matung ina din hanung til pung mari gi minute yankai rom taba matam da kuki militant sing na sing degi kumtar la mitai gi oiba leiriba leirik sing da hoba napi singbi sing mai thadok pagi thuk sataba hauki loina mamang chahida lo uba ngamdaba mitai gi lokpham sing adu lo uba sem sabagi thuk paikhat ki hairi pawsinai hairi basingya gi naknan leiriba lokon sing asi mamang chahida gi hauna ngasi fawa mitai sing na sangduna masa masa gi lokpham da lo uba gi thuk paikhat pa ngamdana leirki loina lokon sing adu napi sing nang haujin tuna pum sang sing duna leiba mafam ni hairi mafam sing asida kuki militant sing na kum tharak napi sing nang mai thadok laga law unaba thabuk paikhat lakpani hairi amorom da sabung ko kunau ga lona ba leiriba mitai khul sing gi mamang da thangba kuki sing na tari ba sing gi saruk sing haibade sangram tuichen amade faimol gi sing gi singmai gi saruk sing kuki militant sing na halde gi hauna lamai thadok tuna pochei thana ba thabuk paikhat paukre loina hujik pam
हाइदोकपगी थबुकसु यामना कन्ना सथरी हाइरी पनबा याबदि संग्राम तुइसिन अमदि फाइमोल हाइरिबा सबुंखु खुनौगी मनिंग थंगबसिंगी सरुकता लैरिबा कुकी सिंग असि ममंग सहिदा कंगलोपनिगी लान असुना हेक औरपदगी मफम अदुदा बंकर सादुना खुनौगी मनिंग थंगबसिंगी सरुकता लैरिबा कुकी सिंग असि ममंग सहिदा कंगलोपनिगी लान असि हेक औरपदगी मफम अदुदा बंकर सादुना लैरिबा कुकी मिलिटेंट सिंग लोइना ताकतोखिबदगी कुकी सिंग अमता मफम अदुदा संगलकपा ngamdana लैरमखिबनी अदुबो ngasi numit nini hunigi mamanggi khulai पाइबा कुकी मिलिटेंट सिंग मफम अदुदा संगलक्तुना पाम हाइदोकपा अमदि सिंगमाइदा हौबा उपाल वपाल सिंगमाइ थदोकपगी थबुक असि चत्तबा हौरखिबनी हाइरी वीडियो सिंग बिबगिदमक्ता मायम पुमनंगपु अमुक्का हना थगचरी अनौब अपडेट किदमक्ता ऑनलाइन मणिपुर यूट्यूब चैनल सिबुनुक सिबिदना सब्सक्राइब तौबिरमु थैंक यू सो मच।